सेलेक्ट कैटेगरी की फर्स्ट ताकि निंगथौजम आशा थोइबी निंगथौजम आशा थोइबी from class 7 grade 5 निंगथौजम आशा थोइबी class 7 greenhouse Kasi 13 August ka bari day na pangkong diba housewives ka sa competition na sila ay greenhouse ki mahutsin na thongsarak kani ay ki sareng asige maming kay may tapo ngamlabi sareng asila thongsarak ka matamda suki na bayaro ba sa mayam puna makti kumja khuding laki thamoi gi jeje tara ba hundoi ningsing la i adungai imale ba manipur gi damak thawai pamuda ai khoi gi singli na cheli ba ichel chuna lep chapau ima manipur gi damak thawai na pontha bi ki ba he ya thongasa kacheri na phomda chingmi tami gi apun ba lai gi lai khansing kharai thakta lai haptuna losin biu ko harau adungai ningthau macha ningthau khumam bo munai ngai awala manipur da landa raktuna mitai ningthau launa kasar da chen kiba chelhoda ba kangbu puna khubakta khodi tha akhu kuba khudu na hoijin na morong mai tha matha gi macha bu matha da gi mu nupang da hai tha tamthi na wati nei gi na manipur chahi taret kunta mansi kiba yengai da ba thodok sing asina nursing na mani gambina manipur kam da ba ya dai ngam ne thawai tha dok si wasam na toram ne ba thodang kaya si thamhong sing asigi mirona Manipur na Bharat te chanbagi malonda longnam haiba British manga makok tuna kangla mango thatta phumbagi maraloina tiken rajida masuk thangal kahan thi phasi gi sagai thakka miyam na chol na tillaba faida bumda thori pomoi na lei pare mai nok na roi be him tan khi o nungsida lai we khabai bai pu sing aduna mai thirani khangna khongpham chena chana jing jaw bum lep tuna Yekla bagin dong may bong top ki may nakang tatuna lantham kaya da saruk yakibani kalam midai Manipur mikha ko na himbagi saruk mikha ko na himbana saruk chama helikhat so isingam ga chani 500 number fuma thoi sajibugi chaichak punga humdoi Manipur gi ngam khai kan bagi khongtong gi kheba chingna sokna ki balan thamda Chandrani angang be ikheng ta nei chen on pongna ge roi be hi moi ki pongna ge roi be hi moi ki hojik ki suklur batanja asida hojik ki charang na balang pam asida mamma mai bi kaya na khutta mai ra pai na khwang je chen ne ki matha ge macha bu go kaurak le ima gi pari na muta bala tikendra je thangal chinglen chana ira ba khoi bu ba se balu ching ba nei ta bana mai haurak le ngasidi iram tamase kangla khambi mai haurak le khambi mai kal haurase